independent nature of established economic my survivability ki matungina India ki le budget depend tawraga adi Manipur ki le contribution sing is ayam masing asina Manipur ki financial policy Manipur ki economic growth policy le resource mobilization mayam sing ase pura puri kari to tu no ji khangandana lakhar bane ko adu tagadi le ri government tu paisa yaudna salai bi yadaba adigi le ri economic ki film phatadi salai bi yadabani na center ka phom mai letragadi posting adu tawrakada magi मैम लेखरेबो को अदुई कॉन्सिक्वेंस में आमने कम मैं उन दोरी आइसे अखोई पीपल की लेवल ले पांग आंगबोयानी पॉलिटिशियन सिंग अदि मदु लोई मरु खल ले रंगनेबा लेबाक सेम पकान कमाई तो गदेगेना होजि रीजनल पार्टी खरा तौरें खलोबा मोय अलायंस याउदना नत्रगा सेंटरी केनो दु याउदना मोय यस मोय दसु ngomgadraba aduna maram adu khudong cha maloroga adum thugaira nebo ko sai sida neba koina idea of universality ama Manipur gi oiba idea of Manipur gi universality ama leiba apunba yamna pangal kanba structure ama da se phoisa yam kalamba ko yam sathige hanak evidence ama yengjege haijege ko Bihar da tam tara rak chief minister oraba Nitish Kumar do lokthokre boje yes chief minister wen wasak lori ni chief minister wen lokthokre ba magi do 𝐍𝐄𝐖𝐒 na Bihar the base of your political party amane ko hoji Mamata Banerjee si kayam sathi na ma hoji kayam sin threat le re hoje wari bo ko sigi mayam sing ase akhoi adum akhoi gi Manipur to khroba sawra ba India gi state mayam sing ase da le ri ba UP da matam sangna mai kenogi mulayam gi adigi di kenogi akhoi gi kari ba nupi ama keno do jum like to like wari bo ko si even south ta kai da khra hojik lai ba DMK gi ai DMK kari gi lai ba khra sin natana hojik lai ba pot myam sing ji loi na ma gi economy gi khuli sing ji paisal la kan si da madu asina maram kan da ma gi idea of India da ya federal structure do madu disturb tawre haidana apun ba India gi no iho ma lawe haningai su lai ta ba matam amane hoji si ko lai ba pot myam sing ase ana ma si akoi matam gi matung ina ma gi posting ase adum yengba ta bani ngai ba ta bane ko adu ga lai ri ba pot myam sing ase da akoi apikpa state amoi leijeriba Manipur gumba leiba ethnic su composition su yamba mi su idea su yamba phamsida akoi yam luba situation amada akoina mayok nari buji se ko sigi political keno se akoi vision je koi yamna confused over area ni masina confused over political vision gi confused over don tawjara ga ju akoi gi idea of Manipur city kai dana bagi da mata akoi gi civil idea of Manipur the base of civil society ama civil society ki idea ama akoina hojik se masigi posi akoi myam ki oiba ama sagat panatana ko akoi political keno degi akoina kasu aspect to ninga leite ama to ninga leite ko adana any political party de matam matangi dum lakani mi ju hong pi ai hong to bi ai oza ko oza ai am tak thachage habdi khoi gi civil society organization hai si khoi gi miyam gi haidi makhoi di pressure group ni dana miyam gi pin da ba lakpa matam da lengak da pressure pi na ba adum group ne ba adu bu ozana hojik thambi ba wafam ji hojik lai ba khoi gi politicians sing sina di khoi gi national party si degi si de tong kan da makhoi na mai pak aga makhoi gi pham pai ri ba pham jing je loin pai ra lai bani na ngasai gi haiba India government ki design to bodu da loin yaw rabni no makhoi di helpless ni khud thara ba kangmu ne ba just the me hai je uza adu mak ne ba adu be tar ga di hojik si masi gi awon ba mayam se porak ke hai tar ga di akhoi na thaja ba tham do ji only civil society organization si khaktang da oi ga doira haiba wahang sima adu da gi di amu civil society organization gi chil now sing ne he phongdok pirak pa matam da ju any oza khoina ta ba si miyam na phongdora su pen da responsibility khuding maksi lengak na pugadabni lengak na pugadabni ha ji oza khoi dum tai ko tai lengak na pugadabni akhoi gi pressure group civil society organization sing chu dum hai si thoiba any jaga da thoiba unwanted incidents khuding maki responsibility ji lengak na pugadabni ha re ba nakalam rom dang sa gi di makhoi ji just name se ki dami oina thamba ngasai gi design ta budu da yagram ni na kem ta ngamdra ba adu ibe tar ga di uza som da politicians ju kem ta ngamdra adu da gi na kalorom da civil society organization na su pressure di hauba makoi adum matam gi ba ihau di hauba haura ga su si waroi sin di ngasai kem ta bang maroi da ba politicians sing si da dum thangjan ba adu ibe tar ga di uza marak si da kanana dai ta pudoino leibak sigi leiriba solution ji kanana porakadoi no habisigi wang je
third party ma darkar oirabra sine boza wahang sine ba ina yam nungai ri si baza de gi thon ningi si haidi aikhoi se responsible person ne haibse aikhoi isa se aikhoi se state asigi natraga leiba asi aikhoi se responsible person ne haibse aikhoi isa na ri thing tawi matam du ne ben la handingi si sai civil society wa to political organization ina tabda aikhoi na apunu manipur ma thamse haibigi responsibility se ai ni haibse masigi wakhan sine ba ina mayam sida akoi khalan janingi si masi oi tar ga akoi na madudagi akoi gi apun ba idea da magi political kanu gi ngatang thamgro ba no mai kapagi irangi adu gi wa ngatang thamgro ba adudi moi government gi matungina thabak pi gi haira pi ai adagi di thabak hap ki haira pi ai ex gi sa pi gi ha es par lo matungina akoi na pami si akoi gi apun ba manipur gi society ma akoi gi apun ba manipur ma kahendana ipa ipu singi kari gi legacy ma leiba potu thamsi haibagi wakhalon do ne thamja wakhalon asigi mata sai sida khoi na miyeng ani khag yengwi ai mata matam gi thoiba crisis haiba ma khoi gi apun ba idea of manipur gi wakhalon haiba ma mata matam gi oina thoiba ihang iho mata matam gi oina mi hat pagi natra mi sibai khope kai do myam sing adudi mai mata matam gi matung ina dong waroisan ma laki ne ba es par khoi lo du gi matung ina ada khoi na hairi sina apunba manipur gi idea of manipur ama sagat na bagi damakta aikhoi se karma mong do wak tawri gi haiba sine khoi apunba manipur sagat che na khalliba musing asina lainga ta chen meina tabada aikhoi na kamdong no wak tawri gi haiba se asi aikhoi na rethink taw matam oidribra haiba ni ain haining ozagi mota ozagi point of view da hojik se lairiba civil society organization se koi gi amuko mangaire amuko haire kokomi haire su kokomi gi makhada koi gi mayam am yauri bane ba ozana yengba matam da akoi se idea of manipur haiba idea of manipur di haire ga su akoi si ozana hojik hairiba makto ai da idea of manipur gi wakhal chelabra haiba wahang se oza hangba ya ba wahang ne ba masi leitaba sina maram oirakanda akoi si organization civil society organization na chu hummaga puba ngamdabagi achauba course ama oigadra haibagi kaino si su za swaji da leire ba masi ne ngon adu iba targadi idea of manipur si chelage idea of manipur chen ba civil society ama haidi yamsu yame koi gi civil society organization je yame adu iba targadi idea of manipur si oza khoi hana tarambadagi hauji yam thine hele tabase adubu idea of manipur si da base tauraga miyam gi damakta masagi akoina hairiba khuding maksi politicians singina constitution gi makhada loi mak awon basidi porakadabadu poraktrabani na masagi federal structure du da masai bind tauraga makhoi di nanthoga punjhallaga laigiramnina adui tardi idea of manipur si haidi haraga su khoi sagat pangamdri se sagat ke hai targadi ozagi point of view da kari mathau tai kari kamai tawba mathau tai se oza akhoi punba jingamdre boza ahanbada akhoi gi leiriba manipur da yauriba akhoi gi leiriba manipur da akhoi na sagat se na hairiba magi leiriba ethnic composition singase masidai da ngasai gi leiriba akhoi gi maset ki punjinariba singasina dominance tawni haina akibam phawli se masigi fear psychosis se masi nam thono mathau tai ba natragadi adudai da mari adum tawra leine ba sigi posing ase akoi masada le fear psychosis ase matam changada ba pone bu ko matam yam changada ba poni kathokpa ma sangi wari ba bu ko adegi den masigi da makta wak to wam sangi masi thaja ba si por ko mathok tai bu ko hoji le ba posing ase hoji sing da haire mayama kaidong nung da singi lam amata maitai ning thogi makhat le lam de ra mayam haire ini ko hoji mayam sing ase si oi tar ga di kamai tok tare sigi mayam sing ase adu tagadi masidai da makoina akoi je phudana saidana kaudana thindana moi matam power pai nge torambani adune na mayam adugi reaction mayam hoji thola ine bu si kamai thengna tare si oi targadi akoina karamba idea da akoi manipur si sangani haibana singba akoi se sumna open noina ngangna ba ya da ba mayam su lakani ko ade akoi masingi pungda hodokna mathau ta mayam su lakane bu ko si mayam ma leina matam ma da manipur da kaishu koigi adum chingmina oja pongri sangna chi minister oigi ko alimudin na chi minister oigi adagi oja koigi oja yang ma se sajana dum oigi abo si mayam singari hoji adugi kano du thajabudu hoji laibangami bra
ngamdrabra si wahang maya ma thoe ko adudai da leramba manipur idea o manipur gi leriba halam mayam sing aduna maduda kasu pa risangna simis oi gre singmi no oi na kasu haide ko adigi di alimudin simis oi gre muslim no oi gre ka pangan no oi gre kasu haide ko du manipur masam no hojingna adugi kaino mayam sing du kanung tong na podong na leitana ko la iba pot mayam sing ase masigi policy ngi kara wai de soi gi bano je khoi thibam sange bu thira matung da idea o manipur si tau si ai tar ga di tau ro ha ga di khang dre ko tau ro ha ga di khang in the name idea o manipur da aina rajbok cha ni hai ba gi wa du le ga di khang dre adai du di ai yau je dre wari bo ai khang je dre du ma di ko idea o manipur si tau si ai tar ga di ta seng na ai khoi gi le ri ba pot mayam si da masa du da idea o manipur lai bam sange mi masa du dai da aduga madugi mana wakhalon do tamna tamna madu sandok no sange ba idea o manipuri wa jing ana ba kanda ai ngonda horen nung dang thet lak pagi wa lak tar ga di ai kamai na wa ngang ni natraga ai kamai tong ni hai ba myam sing ase open debate ama tong no ba ya ba space ama leibam sange bu si myam si hoji phanam le ga su debate to ba ya de phim da hoji si akhoi leiba dong na ko ki tu jung phau dong lei ne ba myam le rong ne ko si myam sing ase kamai na khoi leiga da ga ha ba myam sing ase khoi leina bam sange isha da universality aba maintain tawam sange ba adu maintain taw targa di yaroi si ni aina khoi gi leiri ba ngasi gi discussion gi khudong sa ba lojara kan si da akhoi gi leiri ba miyam sing da akhoi gi leiri ba idea o manipur pamjari ba miyam sing asi da idea o manipur hai ba miyam sing asi da madu gi universality do kadai no hai ba se aina khangda bi oram be ai ko makoina tawsi hari ba movement lauri ba idea o manipur hari ba kamu sing ado madu gi universality do da hana muta mek sing thambiu sine aina haijin hingi